Arambai Tengolgi Maru Oiba Tengoloi Asem Kanan NIA na ngarang numidang pharaga ngasi Delhi da pukre hari. Amasung Asem Kanan fakibabu yaningdaba phongdoktuna ngarang numidang mafam kayada miyamna khongjang changsinkhre. Kurumjari Am-Istv gi pau meeting tabirba singbu taram nokchari pau sandona pizari. Security Force na ngarang uripokta leiba mayum mayadagi fakiba Arambai Tengolgi Fighting Commander Asem Kanan ngasi NIA gi team amana Guwahati via Delhi paiba Indigo flight amada Imphal International Airport agi pukre. Indigo flight number 6E2008 flight adu Imphal dagi ayuk pung 8:10 da paigadabani adubu Asem Kanan pubagi security gi process na maram oiduna minute 10 chonthana paiki hairi. Pau aduna makha taraduna NIA gi team aduna Imphal Airport agi Asem Kanan khaktamak pukhi. Arambai Tengolgi Maru Oiba Tengoloi Asem Kanan fakibagi mayokta Kurai Lamlong Kaithelga CRPF na tongba bus ama mai thakre. Ngarang security ki kangbu amana Arambai Tengolgi General Headquarter gi Fighting Commander Oiba Asem Kanan fakiba thawong yaningdaba phongdokladuna maikai kayadagi hauna rakhiba miyam gi ihau aduda Kurai Lamlong Kaithelgi Lamlong Mari fangba khamba CRPF singna sizinaba bus registration number MN04B 4276 miyam gi ihau aduda mai tharambadagi mai na tumna chakre. Maikai mari dagi laknakiba miyam aduna Lamlong Mari fangbada ahing yarektuna Asem Kanan fakibagi mayokta khongjang changsinduna mahakpu condition amata yaudana thadoknaba khongjang makhatana changsinki. Nakal amaromda Moirang khomda su ngarang numidang Moirang khom yaskul mayadasu khongjang changsinkiba singna gypsy ama mai tharamki hairi. Asem Kanan fakibagi mayokta sangsiliba khongjang saugatladuna Kurai maikaida miyamna lambi thingduna khongjang changsili ngarang numidang security ki kangbu amana Arambai Tengolgi General Headquarter da Fighting Commander Oiba Asem Kanan fakiba yaningdaba phongdokladuna Tampaki District singda miyamna changsiliba khongjang saugatladuna Imphal East District ki manung chanba Kurai Lamlong Kaithelge Lamlong Mari fangbada miyamna lambi thingduna khongjang changsili. Khongjang aduda sarukoina Imphal Yukru lambi, Imphal Tinsit lambi, Imphal Pangai lambi, Lamlong Kaithel dagi Dinku Road chatkiba lambi sing khongjang saugatpa singna lambi thinglaga khongjang changsinki. Khongjang changsinkiba aduda ana ayek deva karma gumba tangai fadaba thabakki chatpa singidi chatpagi ayaba pikhi. Huzik atima break amatang lauminasi. I gaming Ahibamjit Kumar Singh NEET UG 2020 exam da Manipuri oina state topper oiraki and I am a very proud student of Comet Coaching Institute. Bright Career Hostel cum Tutorial Center for Class 11 and 12, Gari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoy with the labor hostel amani. Contact the wheel Bright Career Hostel cum Tutorial Center. Hi friends, adom na gari thau hapam matandadi afaba thau hamna bone. Adom gi khwaidagi maru oriba liver gi damuktadi kari section thorang lobiri. Novo Camp Health Care gi Original Lipsa 5G na adongi liver busuan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo Original Lipsa 5G. Novo Camp Healthcare na sajaba Original Lipsep 5G ahum lawbada coffee cup ama free da hapchari.
ब्रेक की मतुंग मखा तारकपदा पाव मरुएबा पाव अमुका हना पिजरी अरामबाई तेंगोल की मरु ओइबा तेंगोलोय असम कानन NIA ना ngarang numidang pharaga ngasi Delhi da pukre hairi amasung asem kanan fakhibabu yaningdaba phongdoktuna ngarang numidang mafam kayada miyamna khongjang jangsinkhre Huzik faubagi oina ISTV na pizaba pau matang asida losinjare miteng tabir ba pumnamapu amuka na krumjari